Hello, isin now sing asidiko. Aikoi Cachar lamdamgi Sribar Ningthemkhun hairiba lamdam maduda koirubagi video mateka mamideng tamina siko isin now sing. Hadi miyam yang lasiko. Pulapul rom dagi Ningthemkhun da lakuta ko. Ai se karong rom dagi sangli ba ko. Ada lautom la kai jaro ga ko lautom la kai ge gi senipa ama kiran na Ningthemkhun gi maram da khara khang ba. Ngang hina khara khang ba hen ba engon dai ko. Adana ma ga loina na Ningthemkhun je chat khia hai na ma wo maim dai kau thok le ko. Ado ma ngai ring da ko lautom la kai gi view se jam sathi na phajana leibe se ubo sita ko numi taram dai gi phajara ba mong se ubo si ga ngahak ma ga loina na video mati ka mala hore ko. Adana pi masa sing su dum numi dang horam gi ngahak koi thok pa oigadra mokoi jo koi thok lagi. Asi Ningthemkhun se yamadi leiba Sribar manung sida Ningthemkhun lautom lakai ge se jam leiba nungai ram godaba khundi mali ko asi uji aina chaliba lambi se lautom lakai de gi Ningthemkhun no da chaliba ni ko asi gi dum Lakhipur ta gi kador bini ko lambi se lambi gi mapan da hauriba phau aikoi gi lahon hai ge dra kaino asi sing je yam pasai ko wa sing je haur lambi se dum Fazi ba musin muna inaw na masi koilas ka thaba ma le lambi se jamna phajana semna le ko Ningthemkhun sida hana thabal chongbo ka di yamna la ami ko soi mapan gi oirum thangba labuk se hana thabal ka chongam mane ko lob thabal chongba lak pada memory me ama le ri bane ko ai goi gi pataw le khom rak ta khong nam jan gi ba memory ma ai gi de dum le ri bane ko asida gi Ningthemkhun Meetei khulak se haure ba Ningthemkhun se khoi aina aikoi gi Ningthemkhun gi isi ma da hangjaba da ko dum yumnak se chawrak na sam humbu tramar phumu du maina tai na haiba makse isi se sigi khunji da thajabane ba ko masu pangkui kui na di haidi Ningthemkhun ji da thajarak ba haiba do dum sahi manga mu te Ningthemkhun ji da thajarak ba oira man jum takpiri ba Ningthemkhun se yumnak sang humbu samga humbu tra dumaina oirani haina takpire ba Ningthemkhun gi view je jam phasai ko Ningthemkhun gi view se view hai bi ar thari khun se taru tanana haidi phata hodi lambi mapan ta na khotna leiba adugumba aikoi gi keno se ubu phangde ba atopu community khungang sing da koi busit padati ko meyamwa dumaina ta ba ubu phangye ba khoi Ningthemkhun gi Meetei khun sidadi ubu phangde ba azagi siga mangda khatang sakhalaga ko sahid nanda chan sing hagi mitam ama leire ko asida Ningthemkhun gi hek thong jorom dai gi machine da ni ko nakan da oi thang da hai khriba lambi asina ko ai khoi gi Sribar gi kangali haiba komda yong na ba chat pa lambi oi doi ni ko adudagi di ai khoi Ningthemkhun sida thajariba isi duga unagi haiduna ko magi mayim da changlak le ko asi mai mayim da thousand bagi video ni ko adu numidang nungthil haibadik haigadra nungthil su kitang hendarak laba numidang oram sanda oram matam moibana ko mi kanam leram de ko moi isi ta matom ta leram mi ko asini ichi sigi mayimda gari se thousand le aduga ichi siga khunji gi maramda wari watai khara sana ge haidana ko ichi se su dum nungai na leram ba mali makhoi gi jumda ibudo pakhang bagi laisang amadi leram ko laisang asi jamna lire haina ichi sina konthangda aikoi ga wari sana ba matamda dum takpiri ko adubu laibak thibadi ichi se masagi yaningdaba khara leiba maramna ko camera da yaujara gi haina ingonda phungduk lagi ko maram aduna mahagna sum back camera da aiga wari sana jage khungang sigi dum view sing se video kapiraga pubi khro haina hairei ko hojik aina gari thodari ba maigi sina ko Lakhipur rom dagi national highway number 37 tamna lakpa lambi da ko sahid nanda chan singha road haina khangnari ba dumba lambi aduga ni ko asigi lambi sida laklaga adum asigi thong se lalaga Ningthemkhun se dum phangli bani ko asigi thong asibuna sahid nanda chan singa bridge haine su khangnari bani ko thong asigi view se jam sathina phajai ko thong asigi mathakta mi mayam asu ekhoi gi running tawbagumba walking chatpagumba mayam athoram mi ko thong sigi makhada cheliba turina sina ko ekhoi gi nungphau turil ni ko thong sidagi oiba numit taram dai gi view si su phajaraba saktam amani ko adu photo oina di ka faudre ko ei video je lobo da ko thong se yam thina phajai asini thong gi mathakta gi oiba video clip khara ichin naw singi sum share taw bani ko thong ai gi loina rakliba ai gi senipa kiran yada mai bike da dum phamlaga masam semi asini thong mathakta mi atopa singsu dum photo ga kapna na lerami ko ichin naw singsu adum nong phato koithok ladi ko dum sigi Ningthemkhun haiba khunji da lakladi ko asigi thong mathak sida leplaga dum
फोटोगा कापमिनबा याइको मी मयाम मा फोटोगा कापनाना लौनरिबनिको अदुदगिदि हल्लगे हाइना तौबदगो निंगथेमखुन सिदा लेइबा 385 नंबर राजारग्राम एलपी स्कूल हाइबा अखोइगी मणिपुरी मीडियम की ओइबा महिसंग स्कूल अमा फंगनरेको स्कूल असे हौजी हौजी ओजा मरी अमदी छात्र 35 लई हाइबगी पाउदम अदु स्कूल असिगी ओजा ओइबिरिबा मैडम अमिलाना एगी इफमदा तंबिरखिको असेनि निंगथेमखुन कोइरुबगी इसिन नाउसिंग पाउदम हाइबु अखोइ हौजी निंगथेमखुनदगी हल्लगे हाइदना तौरी निंगथेमखुन से थादोगा हलकपा मतमदको निंगथेमखुन सिदा थाबल चोंबा लाखिबा कयादो निंगसिंगलगिको इसिन नाउसिंगना एगी ब्लॉग से यानहनबा ब्लॉग ओइबनिना सोइखिबा कया जावरबसु ngakpigani haina khanjei amasung channel asibu subscribe tawinaba ikok nonna khuram